Kuki militant singna Jiribam district ke Jakurador dagi pikliba angang ahum yauna fakiba miyoi taruki manungda ahumgi asiba hakchang fangle angang ani yauna nupi amagi thawai yaudra hakchang thamliba Silchar Medical College ki autopsy block amade hospital ki campus ta Assam Police Commandos yauna security ki akanba checksin thawrang laukhatkre nakalamaromda Kuki militant singna fakiba miyoi tarukmak sina fangle haina tongan ba media sing the report taunarakli adubo mari lainaba authority dagi chap chab report fangdre loina Kuki militant singna angang ahum yauna miyoi taruk fakibagi mayokta Jiribam district ta kaukiba pung nifunipan ge general strike chathare impact news na Jiribam police ta gi fangba paw gi matungina ngarang Jiribam district ka lona na leiba Assam ge barak turel mayada leiba Narayan Dhor manakta hakchang ahum tauduna leiramba thengnakibane tungda hakchang singadu security force singna laukhatlaba matung Assam gi Silchar Medical College amade hospital da postmortem gi damak thamkibane fangliba asiba hakchang singadu gi manungda Jiribam da gi Kuki militant singna fakhiba T thoibi chahi kunthra mathoi L langamba thanipan T Thajamanbi chahi nipan oiramba yai hairi hakchang singado Jiribam dagi mangkhiba miyoi taruki manungda oiramba yai hojik fawbugi oina verified tawdri hairi nakarnamaromda tha sigi haukiba November 13 da Borobekra police station da thokiba khutthoknabagi thaudok amada security force singna khut hankibada laikhidraba Kuki militant tarage asiba hakchang piu haina Kuki singna Silchar Medical College amade hospital da ihau haurakpadagi Assam police na lathi charge chathake tungda Kuki militant singi hakchang singado makhoigi imung manung amadi Kuki luchingba singda sinabadagi pukre hairi